ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ꯫ ꯑꯩ ꯏꯁꯥꯗ ꯈꯛꯇ ꯅꯠꯇꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯇ ꯉꯁꯤ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯆꯩꯅꯥ ꯆꯩꯊꯦꯡ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ, ꯌꯥꯎꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯇꯧꯕꯇꯕꯨ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯕꯅ ꯑꯩꯈꯣꯏꯁꯨ ꯇꯧꯒꯦ ꯍꯥꯏꯗꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ, ꯁꯣꯏꯕꯗꯒꯤ ꯂꯣꯏꯅꯃꯛ ꯊꯣꯛꯅꯈꯤꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯒꯁꯨ ꯍꯥꯏꯗꯣꯛꯄ ꯏꯀꯥꯏꯕꯗꯒꯤ ꯆꯩꯅꯥ ꯑꯁꯤ ꯏꯊꯟ ꯈꯛꯇ ꯑꯗꯨꯃꯛ ꯈꯥꯡꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯃꯣꯏꯅꯨꯡꯗ ꯀꯨꯏꯅꯗꯒꯤ ꯑꯋꯥꯕ ꯀꯌా ꯈꯥꯡꯗꯨꯅ ꯂꯥꯛꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯆꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯖꯒꯦ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝ, ꯂꯩꯁꯥꯕꯤꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯈꯨꯗꯤꯡꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯂꯧꯅꯔꯤꯕꯅꯤ꯫ ꯌꯦꯡꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯐꯖꯩ, ꯁꯦꯠꯂꯨ ꯆꯥꯔꯨꯕ ꯈꯨꯗꯤꯡꯃꯛꯁꯨ ꯏꯍꯥꯎꯗ ꯍꯥꯎꯏ, ꯏꯐꯗ ꯐꯖꯩ꯫ ꯃꯣꯃꯣ ꯅꯣꯛꯄ ꯄꯨꯟꯁꯤ ꯑꯁꯤꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯋꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯜꯂꯨꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯄꯨꯛꯅꯤꯡꯗ ꯈꯟꯖꯩ꯫ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯀꯦꯖꯕ, ꯉꯥꯎꯖꯕ, ꯂꯥꯡꯖꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯟꯒꯗꯕꯗꯤ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯝꯕ ꯅꯨꯄꯥꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯑꯃꯗꯤ ꯑꯩꯅ ꯂꯩꯔꯨꯕ ꯃꯇꯝꯗ ꯀꯔꯝꯕ ꯅꯨꯄꯥꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯒꯅꯤ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯊꯕ ꯉꯝꯗꯕ ꯑꯁꯤꯅꯤ꯫ ꯇꯟꯖꯥ ꯆꯥꯔꯨꯕꯗꯒꯤ ꯂꯦꯡꯉꯥꯎ ꯊꯤꯉꯥꯎ ꯀꯣꯏꯅꯈꯤꯕꯗ ꯑꯐꯕ ꯊꯨꯡꯈꯤꯕꯁꯨ ꯌꯥꯎꯏ, ꯑꯗꯨꯒ ꯐꯠꯇꯕ ꯅꯨꯄꯥꯗ ꯋꯥꯏꯊꯨꯡꯈꯤꯕꯁꯨ ꯌꯥꯎꯏ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯀꯣꯏꯅꯕ ꯃꯇꯝꯗꯁꯨ ꯑꯐ ꯐꯠꯇꯕ ꯍꯥꯟꯅ ꯈꯪꯗꯣꯛꯄꯤꯔꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯅꯕ ꯍꯥꯏꯅꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯝꯒꯦ꯫ ꯑꯩꯉꯣꯟꯗ ꯊꯦꯡꯅꯈ꯭ꯔꯤꯕ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯖꯍꯟꯅꯤꯡꯗꯦ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯅꯈꯣꯏꯒꯨꯝꯅ ꯏꯟꯈꯠꯂꯛꯄ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯀꯥꯜꯂꯛꯇꯕꯤꯗ ꯑꯗꯨꯃꯛ ꯆꯞ ꯆꯥꯅ ꯍꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯂꯦꯞꯄ ꯉꯝꯗꯦ꯫ ꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯦ ꯍꯥꯏꯗꯨꯅ ꯄꯪꯌꯥꯗ ꯌꯥꯁꯤꯜꯂꯤ, ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛꯀꯤꯁꯨ ꯂꯣꯏꯅꯃꯛ ꯀꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯅ ꯇꯪ ꯇꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯃꯤꯟꯅꯒꯦ, ꯑꯩꯒ ꯌꯨꯝꯕꯥꯟꯃꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯅꯨꯡꯁꯤꯅꯕꯗꯤ ꯑꯃꯠꯇ ꯅꯠꯇꯦ꯫ ꯇꯧꯕꯇꯕꯨ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯕ, ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯩꯅ ꯅꯨꯡꯁꯤꯖꯕ, ꯃꯣꯏꯅꯗꯤ ꯑꯩꯕꯨ ꯊꯧꯁꯥꯕꯤꯗꯕ, ꯑꯗꯨꯒ ꯑꯃꯅ ꯑꯩꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒ ꯑꯩꯅ ꯊꯧꯁꯥꯕꯤꯗꯕ, ꯑꯁꯤꯒꯨꯝꯕꯁꯤꯁꯨ ꯊꯣꯛꯇꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤ ꯇꯝꯂꯤ ꯍꯥꯏꯕꯗꯨ ꯈꯪꯗꯕꯅ ꯑꯐꯕ ꯑꯣꯏꯔꯤꯕ ꯃꯈꯩꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ, ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ ꯈꯟꯖꯕ, ꯑꯗꯨꯒ ꯐꯠꯇꯕꯔꯣꯝꯗ ꯆꯠꯈ꯭ꯔꯒꯅ ꯂꯥꯏꯕꯛꯇ ꯄꯨꯟꯁꯤꯗꯃꯛ ꯍꯦꯛꯇ ꯇꯥꯏꯅꯕ ꯑꯁꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯐꯪꯂꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯇꯧꯒꯜꯂꯤ꯫ ꯃꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯑꯣꯏꯕꯤꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯒꯗꯕ ꯐꯤꯔꯦꯞꯇꯤ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯔꯝꯕꯅꯣ, ꯀꯔꯝꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯀꯨꯞꯅ ꯊꯤꯗꯣꯛꯄꯤꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯑꯩꯅ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯐꯖꯕ, ꯄꯩꯁా ꯄꯥꯏꯕ ꯈꯜꯂꯒ ꯀꯣꯏꯅꯩ꯫ ꯑꯗꯨꯕꯨ ꯄꯩꯁꯥꯁꯨ ꯄꯥꯏꯖꯗꯕ, ꯃꯁꯛꯁꯨꯀꯌꯥ ꯌꯥꯝꯅ ꯐꯖꯕ ꯑꯣꯏꯗꯕ ꯅꯨꯄꯥ ꯑꯃꯈꯛꯅꯗꯤ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯈꯤ꯫ ꯃꯥꯅꯗꯤ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯕꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯞꯄ ꯉꯝꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯑꯩꯅ ꯀꯣꯏꯅꯔꯤꯕ, ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯆꯞ ꯆꯥꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯇꯨꯗꯤ ꯑꯩꯅꯇ ꯅꯨꯡꯁꯤꯖꯕ ꯑꯣꯏꯔꯝꯃꯤ, ꯃꯥꯅꯗꯤ ꯑꯩꯕꯨꯀꯌꯥ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯣꯟꯅ ꯇꯩꯅꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯇꯧꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯗꯤ
ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯌꯥꯕꯤꯔꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯅꯩ ꯈꯪꯅ ꯈꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯃꯛ ꯉꯥꯏꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯆꯌꯦꯠꯅꯕ ꯅꯠꯇꯕ ꯀꯣꯏꯕ ꯑꯃꯈꯛꯇ ꯐꯒꯦꯔꯥ ꯐꯔꯣꯏꯒꯦꯔꯥ ꯀꯣꯏꯈꯤꯕ ꯑꯣꯏꯔꯒꯗꯤ ꯐꯩ, ꯑꯗꯨ ꯅꯠꯇꯅ ꯀꯣꯏꯅꯔꯤꯕ ꯑꯗꯨꯅꯦ, ꯅꯨꯡꯁꯤꯖꯔꯤꯕ ꯑꯗꯨꯅꯦ, ꯑꯁꯨꯝꯅ ꯂꯝꯕꯤ ꯑꯅꯤ ꯐꯥꯡꯕꯒꯤ ꯊꯧꯑꯣꯡꯁꯦ ꯑꯩꯇ ꯅꯠꯇꯅ ꯅꯨꯄꯤ ꯀꯌꯥ ꯑꯃꯗꯁꯨ ꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ꯫ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯖꯅꯤꯡꯂꯤꯕꯁꯤ꯫ ꯑꯁꯨꯝꯅ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯄꯤꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯀꯔꯝꯕ ꯅꯨꯄꯥ ꯈꯟꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯈꯟꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯒꯅꯤ꯫ ꯑꯗꯨ ꯅꯠꯇꯅ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥ ꯑꯗු ꯈꯜꯂꯒ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯅꯪꯕ ꯍꯥꯏꯕꯗோ ꯑꯩ ꯑꯣꯏꯒꯅꯤ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯈꯜꯂꯒ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥꯗ ꯂꯩꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯕꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯒ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯣ꯫ ꯃꯁꯛ ꯐꯖꯕ, ꯄꯩꯁꯥ ꯄꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯨꯡꯁꯤꯖꯔꯨꯕ ꯅꯨꯄꯥ ꯑꯁꯤꯗ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯋꯥꯏꯊꯨꯡꯅꯖꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯐꯕ ꯃꯤꯅꯤ ꯍꯥꯏꯕ ꯈꯪꯕꯅ ꯃꯥꯅꯁꯨ ꯑꯩꯕꯨ ꯇꯠꯇꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯅꯪ ꯐꯪꯗ꯭ꯔꯕꯁꯨ ꯅꯪ ꯅꯠꯇꯕ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯊꯣꯛꯄ, ꯅꯆꯦ ꯊꯣꯛꯄ ꯑꯃꯗꯤ ꯑꯩ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯅꯪꯒꯤ ꯅꯃꯥꯡꯗ, ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯨꯅ ꯊꯝꯒꯦ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯅꯃꯤꯠ ꯄꯦꯟꯅ ꯌꯦꯡꯉꯨ" ꯍꯥꯏꯗꯨꯅ ꯋꯥꯍꯩ ꯑꯁꯤꯗꯤ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯑꯗꯨꯃꯛ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗꯗꯤ ꯑꯩꯅꯁꯨ ꯑꯁꯨꯝꯅ ꯈꯟꯈꯤ, ꯑꯩ ꯐꯪꯍꯧꯗ꯭ꯔꯕꯅꯤꯅ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯧꯔꯒ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯈꯛꯇ ꯅꯠꯇꯦꯅ, ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯁꯤꯒꯤ ꯋꯥꯍꯩꯁꯦ ꯍꯥꯏꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯂꯨꯍꯣꯡꯗꯨꯅ ꯂꯩꯈꯤꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ, ꯏꯆꯦ ꯂꯧꯔꯒ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯍꯥꯏꯕꯗꯣ ꯊꯝꯍꯧꯔꯣ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯊꯋꯥꯗꯤ ꯌꯥꯝꯅ ꯁꯥꯖꯔꯨꯗꯦ꯫ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯅꯤ, ꯇꯧꯒꯦ ꯈꯟꯈ꯭ꯔꯕꯗꯤ ꯉꯝꯗꯕ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯁꯨ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯈꯔ ꯑꯗꯨꯝ ꯁꯥꯐꯔꯝꯃꯤ, ꯅꯨꯡꯉꯥꯏꯅꯁꯨ ꯑꯗꯨꯃꯛ ꯂꯩ꯫ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩ ꯂꯨꯍꯣꯡꯗꯣꯔꯦ ꯈꯪꯂꯐꯥꯎꯕꯗ ꯃꯥꯅ ꯑꯩꯕꯨ "ꯅꯁꯥꯅ ꯌꯥꯔꯕꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛꯀ ꯆꯦꯜꯂꯒ ꯏꯕꯥꯅꯤ ꯑꯣꯏꯅ ꯂꯨꯍꯣꯡꯁꯤ" ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯐꯥꯎꯕ ꯍꯥꯏꯖꯔꯝꯕꯅꯤ꯫ ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯥꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯈꯤꯗꯕꯒꯤ ꯇꯁꯦꯡꯅꯃꯛ ꯄꯥꯝꯗꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨ ꯐꯥꯎꯕ ꯃꯥ ꯃꯐꯤ ꯁꯦꯠꯇꯨꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯈꯤ, ꯗꯥꯟꯁꯁꯨ ꯊꯥꯗꯔꯝꯃꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯣ ꯍꯥꯏꯗꯨꯅ ꯕꯣꯔꯁꯨ ꯄꯤꯔꯝꯃꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯕꯁꯨ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯑꯩꯅ ꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤ꯫ ꯑꯇꯩ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯕꯣꯔ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯁꯥꯞ ꯑꯣꯏꯅ ꯇꯧꯔꯝꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯩꯅ ꯋꯥꯒꯗꯕꯗꯨꯒꯤ ꯃꯍꯨꯠꯇ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯕꯒꯤ ꯑꯩꯉꯣꯟꯗ ꯕꯣꯔꯁꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕꯁꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯂꯒ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯑꯩꯒꯤ ꯏꯆꯦ ꯊꯣꯛꯄ ꯑꯃꯁꯨ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯛꯈꯤ꯫ ꯃꯥꯅ ꯑꯩꯕꯨ ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯕ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯃꯗ ꯈꯣꯡꯗꯥꯈ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯏꯆꯦ ꯊꯣꯛꯂꯤꯕ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕ ꯐꯥꯎꯕ ꯑꯩ ꯌꯥꯎꯕ ꯆꯠꯄ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯝꯗꯨꯗ ꯈꯟꯈꯤ, ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯅ ꯊꯝꯒꯅꯤ ꯀꯥꯏꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯩ, ꯑꯩꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯗ ꯂꯩ, ꯃꯥꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ, ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ, ꯆꯞ ꯃꯥꯟꯅꯩ, ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯕꯅꯤ꯫ ꯑꯩꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯍꯥꯟꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯤꯠꯁꯨ ꯌꯥꯝꯅ ꯌꯥꯝꯕ ꯖꯥꯠꯅꯤ꯫ ꯑꯩ ꯅꯠꯇꯕ ꯅꯨꯄꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯀꯣꯏꯕꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯕ ꯑꯁꯤ ꯐꯥꯎꯕꯗ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯊꯥꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯃꯥꯟꯅꯕ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯄꯥꯈꯪ ꯑꯣꯏꯕꯅ
ꯀꯣꯏꯕ ꯆꯠꯄ ꯂꯥꯡꯕ ꯈꯨꯗꯤꯡꯃꯛ ꯃꯥꯁꯨ ꯑꯗꯨꯃꯛ ꯑꯃꯠꯇ ꯆꯤꯊꯗꯦ, ꯂꯣꯏꯅꯃꯛ ꯆꯠꯂꯤ꯫ ꯄꯥꯈꯪꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯕꯅꯤꯅ ꯃꯥꯁꯨ ꯅꯨꯄꯤ ꯊꯤꯗꯕꯒꯨꯝꯅ ꯄꯥꯈꯪ ꯑꯗꯨꯃꯛ ꯍꯦꯛꯇ ꯃꯥꯜꯂꯤ꯫ ꯀꯅꯥꯅꯁꯨ ꯊꯥꯖꯔꯨꯒꯅꯤ ꯃꯔꯥꯏꯕꯛꯇ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯗꯨꯅ ꯁꯤꯟ ꯐꯨꯕꯁꯨ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯏꯟꯈꯠꯂꯛꯂꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅꯁꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯄꯥꯈꯪ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯑꯗꯨꯃꯛ ꯃꯥꯅ ꯄ꯭ꯔꯄꯣꯁ ꯇꯧꯕꯗꯁꯨ ꯍꯦꯛꯇꯃꯛ ꯌꯥꯁꯤꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯇꯥꯏꯝ ꯄꯥꯁ ꯇꯧꯕꯗꯒꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯀꯣꯏꯅꯈꯤꯕꯁꯨ ꯀꯌా ꯑꯃꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯀꯣꯏꯔꯝꯂꯣꯏ ꯍꯥꯏꯕꯗꯤ ꯑꯩ ꯉꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯕ ꯑꯣꯏꯕꯅ ꯉꯥꯏꯍꯥꯛ ꯀꯣꯏꯕ ꯂꯥꯡꯕ ꯇꯧꯔꯨꯔꯕꯁꯨ, ꯅꯨꯄꯤꯗ ꯈꯥꯏꯔꯨꯔꯕꯁꯨ ꯑꯁꯦꯡꯕ ꯑꯣꯏꯅ ꯂꯧꯗꯨꯅ ꯄꯨꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯜꯂꯨꯗꯦ꯫ ꯃꯇꯝ ꯇꯥꯟꯖꯥ ꯑꯁꯤꯗꯒꯤ ꯍꯥꯟꯅꯅ ꯄꯨꯛꯅꯤꯡꯗ ꯀꯔꯤꯁꯨ ꯈꯜꯂꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯈꯔ ꯚꯥꯞ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯥꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯗꯦ ꯍꯥꯏꯕꯗꯨ ꯇꯞꯅ ꯇꯞꯅ ꯈꯪꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈ꯭ꯔꯤꯕ ꯃꯍꯥꯛ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯇꯠꯇꯅ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯕ ꯍꯦꯜꯂꯛꯏ꯫ ꯅꯤꯡꯁꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛ 마ꯒꯤ ꯅꯨꯡꯁꯤꯕꯗꯨꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯏ꯫ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯃꯉꯣꯟꯗ ꯇꯧꯕꯤꯈꯤꯕ, ꯑꯣꯠꯄꯤꯈꯤꯕ, ꯅꯩꯕꯤꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯍꯧꯖꯤꯛ ꯈꯛꯇ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯂꯛꯇꯦ, ꯌꯥꯝꯅꯁꯨ ꯄꯦꯜꯂꯛꯇ꯭ꯔꯦ꯫ ꯑꯩꯁꯦ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯃꯥꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗꯁꯨ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯆꯨꯝꯅ ꯑꯩꯕꯨ ꯄꯩꯁꯥ ꯆꯤꯜꯂꯤ ꯍꯥꯏꯗꯨꯅ, ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ, ꯂꯧꯕ ꯊꯣꯛꯂꯣ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯆꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯅꯞꯇꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ, ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯟꯈ꯭ꯔꯤꯕ, ꯑꯩꯅ ꯇꯧꯕꯤꯈ꯭ꯔꯤꯕ, ꯃꯥꯗꯤ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤꯅ ꯑꯩꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯂꯣꯏꯅ ꯌꯥꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯎꯁꯤꯠꯄꯤꯈꯤꯗꯕ, ꯑꯩꯅ ꯑꯣꯠ ꯅꯩꯈ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯆꯩꯅꯥ ꯐꯪꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯏꯊꯟꯇ ꯈꯟꯖꯩ꯫ ꯑꯩꯅ ꯑꯩꯒ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯎꯅꯔꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯏ꯫ ꯑꯩꯕꯨ ꯑꯗꯨꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯂꯛꯇꯦ꯫ ꯁꯦ, ꯑꯩ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ, ꯅꯪꯉꯣꯟꯗ ꯄꯤꯅꯤ ꯈꯟꯅ ꯄꯣꯔꯛꯈ꯭ꯔꯕ ꯄꯩꯁꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯅꯪꯅ ꯉꯁꯥꯏ ꯆꯠꯈ꯭ꯔꯤꯕꯗꯣ ꯎꯍꯧꯏ, ꯍꯜꯂꯛꯄ ꯐꯥꯎꯕꯗꯤ ꯉꯥꯏꯔꯒ ꯄꯩꯁꯥꯁꯦ ꯄꯤꯔꯝꯂꯒꯦ ꯈꯟꯗꯨꯅ ꯉꯥꯏꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯅ ꯊꯣꯡꯅ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯩꯁꯥ ꯑꯗꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯔꯝꯂꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯕ, ꯊꯨꯡꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯅꯞꯇꯨꯅ ꯆꯠꯄꯁꯤ ꯍꯧꯖ ꯍꯧꯖ ꯀꯌꯥꯔꯛꯅꯤ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯣꯠꯄꯤ ꯅꯩꯕꯤꯈ꯭ꯔꯤꯕ ꯑꯁꯤ꯫ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯆꯠꯈ꯭ꯔꯦ ꯈꯪꯂꯕꯗꯤ ꯃꯥꯁꯨ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯆꯈꯤꯅꯤ ꯈꯟꯗꯨꯅ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ꯫ ꯑꯩꯅ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯇꯧꯔꯕꯁꯨ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯎꯠꯂꯤ꯫ ꯂꯨꯍꯣꯡꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯃꯥꯅ ꯑꯩꯕꯨ ꯀꯌꯥꯝꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯅꯨꯄꯥꯗ ꯆꯥꯝꯃꯔꯛ ꯆꯦꯜꯂꯨꯔꯕꯁꯨ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩ ꯅꯪ ꯂꯧꯗꯨꯅ ꯂꯨꯍꯣꯡꯕ ꯉꯝꯒꯅꯤ꯫ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯄꯥꯝꯂꯤꯕꯁꯦ ꯅꯪꯒꯤ ꯐꯖꯕ, ꯅꯃꯥꯏ ꯅꯃꯤꯠꯇ ꯀꯦꯁꯤꯟꯕ ꯑꯗꯨ ꯅꯠꯇꯦ, ꯁꯨꯝꯅꯇꯪꯒꯤ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕꯤꯕ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨ ꯌꯧꯅ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯩꯅꯁꯨ ꯃꯇꯝ ꯑꯃꯗ ꯈꯟꯈꯤ, ꯑꯩꯅ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯙꯨꯛ ꯂꯥꯎꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯅꯣꯡꯃꯇ ꯐꯥꯎꯕ ꯍꯥꯏꯕꯤꯈꯤꯗꯦ꯫ ꯑꯗꯨꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯅ ꯊꯤꯟꯕꯒꯨꯝꯅ ꯂꯣꯏꯅꯃꯛ ꯐꯥꯎꯏ꯫ ꯑꯩꯅ ꯍꯥꯏꯍꯟꯅꯤꯡꯕ ꯋꯥ ꯈꯨꯗꯤꯡꯃꯛꯁꯨ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯃꯥꯅ ꯑꯗꯨꯃꯛ ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯁꯤꯃꯛꯅꯁꯨ ꯑꯩꯅ ꯃꯥꯕꯨ ꯑꯩ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯀꯣꯏꯅꯔꯦ, ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯕ ꯎꯠꯅ ꯎꯠꯅ ꯅꯪꯕꯨ ꯊꯥꯗꯣꯛꯄꯁꯨ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ, ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯖꯔꯝꯒꯗꯕꯁꯦ ꯏꯁꯥꯅ ꯌꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯇꯤꯡꯈꯪꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯖꯕꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯈꯛꯇ ꯚꯥꯞ ꯇꯥꯖꯔꯛꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯐꯪꯂꯛꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ
ꯃꯉꯣꯟꯗ ꯇꯧꯕꯤꯈꯤꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯑꯋꯥ ꯆꯩꯅꯥ ꯈꯪꯖꯔꯤꯕꯅꯤ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯒꯗꯕ ꯎꯕꯤꯒꯗꯕ ꯃꯍꯥꯛꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯤꯔꯣꯏꯗꯕ ꯃꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯑꯁꯤꯗ ꯑꯩꯁꯨ ꯌꯥꯝꯅ ꯄꯦꯟꯖꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯏꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯦ꯫ ꯂꯩꯁꯥꯔꯤꯉꯩꯗ ꯐꯅ ꯐꯖꯔꯝꯕ ꯁꯛ ꯑꯣꯏꯔꯕꯁꯨ ꯑꯁꯨꯝꯅ ꯑꯉꯥꯡ ꯎꯅꯔꯕ ꯏ ꯅꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯁꯦ ꯁꯛꯆꯨ ꯈꯔꯗꯤ ꯑꯗꯨꯃꯛ ꯑꯍꯣꯡꯕ ꯂꯩꯕꯅꯤ꯫ ꯀꯦꯕ ꯂꯥꯡꯕ ꯃꯁꯥ ꯅꯥꯟꯕ ꯄꯥꯝꯖꯕ ꯅꯨꯄꯥꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯍꯟꯅ ꯌꯦꯡꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯁꯛ ꯊꯤꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯇꯟꯖꯥ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯌꯦꯡꯗꯕ ꯅꯠꯇꯦ, ꯁꯣꯏꯕꯇꯒꯤ ꯂꯧꯗꯨꯅ ꯄꯨꯔꯛꯄ ꯐꯥꯎꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯇꯧꯈꯤꯕ ꯍꯩꯅꯕꯤ ꯑꯗꯨ ꯊꯥꯗꯣꯛꯄ ꯉꯝꯗꯕꯗꯒꯤ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯀꯣꯏꯁꯤꯟꯈꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯥꯒ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕ, ꯍꯦꯟꯅ ꯂꯣꯏꯅ ꯇꯤꯟꯅꯕ ꯅꯨꯄꯤ ꯑꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯩꯁꯨ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯣꯏꯕꯅ ꯌꯨꯝꯗ ꯊꯥ 3ꯒꯤ ꯍꯥꯏꯗꯨꯅ ꯂꯩꯕ ꯆꯠꯂꯤ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯌꯨꯝꯗ ꯑꯩꯒ ꯂꯩꯇ꯭ꯔꯦ, ꯃꯥꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ, ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯂꯦ꯫ ꯃꯅꯤꯡꯇꯝꯅ ꯑꯗꯨꯃꯛ ꯇꯧꯕꯅ ꯃꯥꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯥꯁꯦ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅꯃꯛ ꯈꯪꯈꯤꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯅ ꯅꯨꯄꯤ ꯑꯗꯨꯕు ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯩ ꯍꯧꯔꯕꯗꯤ ꯃꯩꯁꯥ ꯐꯪꯕ ꯇꯥꯕꯅꯤ꯫ ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯩꯖꯔꯝꯕ ꯑꯩꯁꯦ ꯃꯌꯥꯝꯅ ꯃꯊꯪ ꯅꯤꯝꯕꯨ ꯉꯥꯡꯅꯔꯛꯄꯗꯒꯤ ꯑꯩ ꯐꯥꯎꯕ ꯄꯥꯎ ꯇꯥꯔꯦ꯫ ꯑꯩꯁꯨ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯥꯔꯦ꯫ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ, ꯈꯥꯡꯕꯗ ꯋꯥꯔꯕ ꯆꯩꯅꯥ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕ, ꯄꯨꯁꯤꯟꯗꯨꯅ ꯂꯥꯛꯄ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯆꯩꯅꯥ ꯑꯃꯨꯛ ꯂꯩꯔꯝꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯧꯖꯤꯛꯃꯛꯁꯨ ꯏ ꯅꯧꯔꯤꯕꯅꯤ꯫ ꯋꯥꯈꯜ ꯑꯋꯥꯕ, ꯅꯨꯡꯉꯥꯏꯇꯕ ꯈꯟꯕ ꯌꯥꯕ ꯃꯇꯝꯁꯨ ꯅꯠꯇꯦ꯫ ꯏꯁꯥꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯕꯒꯨꯝꯅ ꯈꯥꯡꯕꯗꯁꯨ ꯌꯥꯝꯅ ꯋꯥꯏ꯫ ꯂꯩꯁꯥꯔꯤꯉꯩꯗ ꯂꯩꯈꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯜꯂꯨꯗꯕꯅꯤ꯫ ꯏꯁꯣꯔ ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯌꯦꯡꯕꯤꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅꯁꯨ ꯏꯊꯟꯇ ꯈꯟꯖꯩ꯫ ꯑꯍꯤꯡ ꯀꯌꯥ ꯑꯃꯁꯨ ꯏꯊꯟꯇ ꯇꯨꯃꯤꯟꯅ ꯀꯞꯄꯤ꯫ ꯑꯁꯨꯝꯅ ꯏ ꯅꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯆꯥꯅꯤꯡꯕꯇ ꯆꯥꯕ, ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯈꯟꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ, ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯥꯡꯕ ꯋꯥꯒꯗꯕ ꯆꯩꯅꯥ ꯑꯃ ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯂꯕꯅꯤꯅ ꯀꯔꯥꯏꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ? ꯆꯥꯅꯤꯡꯕ ꯀꯌꯥꯁꯨ ꯆꯥꯕ ꯐꯪꯗ꯭ꯔꯦ꯫ ꯋꯥꯈꯜꯁꯤꯁꯨ ꯌꯧꯅ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯟꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯒꯤ ꯈꯜꯂꯒ ꯑꯩ ꯐꯥꯊꯗꯨꯅ ꯋꯥꯈꯜꯁꯤ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯁꯨ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛꯈꯣꯏꯅꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯅꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯕꯤ, ꯊꯦꯝꯕꯁꯨ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯑꯇꯩ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯊꯣꯛꯄ ꯑꯣꯏꯔꯒꯗꯤ ꯑꯩ ꯈꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕ ꯉꯝꯒꯗꯕꯅꯤ꯫ ꯂꯨꯍꯣꯡꯕꯁꯨ ꯀꯩꯁꯨ ꯌꯥꯝꯅ ꯀꯨꯏꯗ꯭ꯔꯤꯕꯅꯤ꯫ ꯏꯆꯥ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯃꯥꯒ ꯑꯩꯒꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯗꯤ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯅꯨꯡꯁꯤꯅꯈ꯭ꯔꯤꯕ ꯑꯗꯨꯐꯥꯎꯕ ꯃꯌꯥꯛ ꯆꯝꯗ꯭ꯔꯤꯕꯅꯤ꯫ ꯑꯩꯅꯗꯤ ꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯏꯆꯥ ꯑꯁꯤ ꯌꯥꯎꯔꯕ ꯃꯇꯝ ꯑꯁꯤꯗ ꯐꯥꯎꯕ ꯏꯆꯥ ꯑꯁꯤꯒꯤ ꯃꯄꯥꯅꯤ ꯈꯜꯂꯒ ꯅꯣꯡꯃꯒꯤ ꯏꯆꯥꯅ ꯅꯨꯡꯁꯤꯔꯛꯂꯤꯕ ꯃꯈꯩ ꯃꯄꯥꯒꯤ ꯃꯒꯨꯟꯁꯨ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯁꯦ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯃꯥꯡꯈ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛꯈꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯐꯣꯡꯗꯣꯛꯇꯨꯅ ꯌꯥꯝꯅꯁꯨ ꯀꯞꯆꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯑꯩꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯀꯔꯤꯗꯤ ꯍꯥꯏꯕ ꯉꯝꯒꯅꯤ? ꯃꯤ ꯈ꯭ꯋꯥꯏꯅ ꯇꯧꯅꯗꯕꯁꯨ ꯅꯠꯇꯦ꯫ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯍꯥꯏꯕꯁꯤꯗꯤ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯇꯝꯂꯝꯕꯅꯅꯤ ꯍꯥꯏꯗꯨꯅ ꯈꯟꯇꯣꯛꯎ꯫ लाक्लिबा मासु इमौनी नंगसु इमौनी नबानीमक करिसु तादना मिथ्येंग चप मानना अखोइना येंगनी सागैसिगी अहानबा इमौनी अदुसु इसु नुपा पिबा पोक्लिबा इमौनी हाइदुना
ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯥꯛ ꯀꯌꯥ ꯌꯥꯝꯅ ꯋꯥꯡꯅ ꯊꯥꯡꯒꯠꯄꯤꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅꯗꯤ ꯌꯥꯅꯤꯡꯕ ꯀꯧꯕ ꯂꯩꯇꯦ꯫ ꯐꯅ ꯅꯨꯡꯁꯤꯅꯗꯨꯅ ꯂꯨꯍꯣꯡꯂꯒ ꯂꯩꯕ ꯑꯣꯏꯁꯅꯨ, ꯑꯩꯅꯕꯨ ꯑꯃꯨꯛ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯕ, ꯄꯦꯟꯈꯤꯗꯕ ꯍꯥꯏꯕꯁꯤꯗꯤ ꯃꯈꯥ ꯇꯥꯅ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯕꯁꯨ ꯉꯝꯂꯔꯣꯏꯗꯕꯅꯤ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯄ ꯊꯣꯛꯂꯕꯁꯨ, ꯊꯥꯖꯅꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ ꯊꯣꯛꯂꯕꯁꯨ ꯑꯩꯅ ꯃꯥꯕꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯊꯥꯖꯕ ꯉꯝꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯏꯀꯥꯏꯖꯈꯤ꯫ ꯑꯇꯩ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯂꯩꯈꯤꯕ ꯑꯣꯏꯔꯒꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯦ ꯊꯣꯛꯄ ꯑꯃꯁꯨ ꯂꯧꯔꯦ, ꯃꯥꯁꯨ ꯁꯣꯏꯗꯅ ꯄꯥꯎ ꯑꯁꯤ ꯇꯥꯔꯝꯒꯅꯤ ꯈꯟꯕꯗ ꯑꯩꯅ ꯑꯗꯨꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯒ ꯏꯀꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯑꯩꯁꯨ ꯌꯥꯝꯅ ꯄꯦꯟꯖꯈꯤꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯆꯥ ꯑꯁꯤ ꯌꯥꯎꯔꯝꯗꯕ ꯊꯣꯛꯂꯕꯗꯤ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯂꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯁꯨ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯩꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯖꯕ ꯈꯛꯇꯅꯤ, ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯐꯒꯅꯤ꯫ ꯃꯥꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯄꯗꯨꯁꯨ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯦ ꯏꯊꯟ ꯈꯛꯇ ꯁꯤꯖꯕ ꯍꯥꯏꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯇꯩ ꯑꯇꯣꯞꯄ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯄꯣꯔꯛꯂꯤꯕ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯍꯥꯟꯅꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯁꯨ ꯆꯦꯜꯂꯒ ꯂꯥꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯈꯪꯕꯅ ꯃꯥꯁꯨ ꯑꯇꯣꯝꯕꯤ ꯑꯣꯏꯕꯗꯨ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯏꯖꯠꯗꯥꯕꯤ ꯂꯧꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛ ꯈꯣꯏꯁꯨ ꯂꯥꯛꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ, ꯑꯗꯨꯅ ꯅꯪ ꯑꯃꯨꯛ ꯌꯨꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯂꯥꯛꯂꯒ ꯂꯩꯕꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯆꯥ ꯑꯁꯤꯒꯤ ꯈꯜꯂꯒꯗꯤ ꯑꯩꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯕꯅꯤನ ꯃꯇꯨꯡꯗꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯇꯧꯔꯛꯀꯅꯤ, ꯐꯥꯈꯤꯕ ꯏꯁꯩ ꯅꯣꯡꯃꯇꯁꯨ ꯉꯪꯉꯤ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯈꯜꯂꯤ꯫ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯄꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯏꯊꯟ ꯈꯛꯇ ꯈꯟꯖꯕ ꯉꯝꯗ꯭ꯔꯦ꯫ ꯃꯤꯉꯣꯟꯗ ꯊꯣꯛꯂꯕꯗꯤ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕ ꯉꯝꯕꯅꯤ, ꯑꯗꯨꯕꯨ ꯏꯁꯥꯗ ꯍꯛꯊꯦꯡꯅꯅ ꯊꯣꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯐꯕ ꯐꯠꯇꯕ ꯋꯥꯈꯜ ꯑꯅꯤꯃꯛ ꯑꯃꯠꯇꯅꯤ꯫ ꯀꯔꯝꯕꯅ ꯐꯔꯤꯕꯅꯣ ꯀꯔꯝꯕꯅ ꯐꯠꯇꯕꯅꯣ ꯍꯥꯏꯕꯗꯨ ꯈꯟꯗꯣꯛꯐꯝ ꯂꯩꯇꯦ꯫ ꯏꯊꯟ ꯈꯛꯇ ꯁꯤꯖꯕ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯑꯃꯠꯇꯁꯨ ꯂꯥꯛꯇꯦ꯫ ꯑꯩꯁꯨ ꯏꯄꯥꯝꯗ ꯂꯩꯕ ꯀꯧꯕꯅ ꯏꯃꯥꯈꯣꯏꯅꯁꯨ ꯑꯩꯕꯨ ꯐꯅꯕ ꯂꯝꯕꯤ ꯀꯌꯥ ꯑꯃꯁꯨ ꯇꯥꯛꯄꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯕꯤ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯨꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯒꯅꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯕꯅꯤ, ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯁꯤꯗ ꯑꯗꯨꯗ ꯑꯃꯨꯛ ꯈꯟꯗꯨꯅ ꯂꯩ꯫ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛ ꯈꯣꯏꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯏ꯫ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥ ꯈꯣꯏꯅꯁꯨ ꯐꯅ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯒ ꯃꯉꯣꯟꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯎꯠꯄ ꯉꯝꯂꯣꯏ, ꯎꯠꯁꯨ ꯎꯅꯤꯡꯗ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯃꯉꯣꯟꯗ ꯑꯩꯅ ꯅꯨꯡꯁꯤꯕ ꯎꯠꯂꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯕ ꯐꯪꯒꯗꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗ꯭ꯔꯦ꯫ ꯃꯁꯛꯇꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯈꯣꯏꯗꯧ ꯑꯗꯨꯃꯛ ꯁꯥꯎꯅꯤꯡꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯏꯄꯥꯝꯗ ꯂꯩꯔꯤꯕꯅꯤꯅ ꯑꯩꯅ ꯇꯧꯅꯤꯡꯕ ꯈꯔꯗꯤ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯂꯩꯖꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯀꯥꯏꯊꯣꯛꯏ꯫ ꯑꯗꯨꯒ ꯁꯦꯟ ꯃꯥꯡꯍꯟꯗꯕꯤꯗ ꯀꯔꯕꯥꯔ ꯃꯆꯥ ꯃꯆꯥ ꯇꯧꯔꯒ ꯑꯩꯁꯨ ꯏꯊꯟ ꯈꯛꯇ ꯏꯔꯅꯥꯏ ꯍꯤꯡꯕ ꯉꯝꯅꯕꯒꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯜꯂꯤ꯫ ꯌꯨꯝ ꯄꯥꯜꯂꯨꯕ ꯀꯧꯕꯅ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯐꯪꯗ꯭ꯔꯕꯁꯨ ꯏꯄꯥꯝꯗ ꯂꯩꯖꯔꯕꯁꯨ ꯑꯩꯅ ꯄꯩꯁꯥ ꯊꯣꯛꯂꯕꯗꯤ ꯏꯄꯥꯝꯒꯤ ꯃꯤꯁꯤꯡꯅ ꯑꯩꯕꯨꯁꯨ ꯎꯁꯤꯠꯄꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗꯁꯨ ꯃꯑꯣꯟ ꯀꯌꯥ ꯑꯃꯁꯨ ꯈꯟꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯐꯅ ꯌꯥꯝꯅ ꯁꯦꯟ ꯊꯣꯛꯄ ꯑꯣꯏꯒꯦꯔꯥ, ꯊꯕꯛ ꯇꯧꯕꯕꯨ ꯑꯣꯏꯒꯦꯔꯥ, ꯅꯨꯄꯤꯅ mapamda halaktuna leiba haibasi phajaba wafamdi natte. Mau laglabadi nungsinaba nungsinadaba haibasisu tamba ngamba natte. Maram asina nupi atombidusu chatkhrabanina ima khoinasu aibu yamna kana themi. Nupadugi manakta leiraga makha tana nangna mangonda nungsiba utrabasu nachasigi khallaga adum leiro kaidawbagi ibema nangna mafam asida adum leibase ima khoina lehaningdabagi di natte. Adubu nangi tungi punsigi khallagani ima khoina hairibasi haiduna
ꯏꯃꯥꯈꯣꯏꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯑꯩꯉꯣꯟꯗ ꯇꯥꯛꯏ꯫ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯑꯉꯥꯡꯁꯤꯁꯨ ꯆꯍꯤ 1.5 ꯐꯥꯖꯤꯜꯂꯛꯂꯦ꯫ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯒ ꯑꯩꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯩꯕꯗ ꯇꯥꯈꯤ꯫ ꯇꯧꯕꯇꯕꯨ ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯕ ꯑꯣꯏꯔꯕꯁꯨ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕ ꯑꯣꯏꯕꯅ ꯑꯩꯅ ꯃꯥꯕꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕꯗꯨꯗꯤ ꯌꯥꯗ꯭ꯔꯦ, ꯉꯝꯁꯨ ꯉꯝꯗꯦ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯒ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯈꯟꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯃꯥꯅꯁꯨ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯀꯥꯎꯊꯣꯛꯅꯔꯒ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅ ꯀꯔꯝꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯑꯃꯨꯛꯇꯪꯕꯨ ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯕꯗꯤ ꯐꯅ ꯌꯥꯝꯅ ꯅꯨꯄꯥꯗꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯕ ꯇꯥꯕꯅꯤ꯫ ꯑꯩꯁꯨ ꯉꯁꯤ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯅꯕꯒꯤꯗꯃꯛꯇ ꯋꯥꯍꯩ ꯋꯥꯇꯥ ꯊꯕꯛꯅ ꯎꯠꯄ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯅ ꯄꯥꯜꯂꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯗꯦ꯫ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗꯁꯨ ꯅꯨꯄꯤ ꯑꯗꯨꯝ ꯀꯣꯏꯈꯤꯅꯤ, ꯑꯇꯣꯞꯄ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯈꯤꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯄꯣꯛꯈ꯭ꯔꯤꯕ ꯏꯆꯥ ꯑꯁꯤꯅ ꯅꯨꯄꯥ ꯑꯣꯏꯍꯧꯕꯒꯤ ꯑꯩꯁꯨ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯑꯩꯁꯨ ꯏꯆꯥ ꯌꯥꯎꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯗ꯭ꯔꯦ꯫ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯐꯪꯗꯕꯅ ꯃꯁꯥꯅ ꯇꯧꯖꯈ꯭ꯔꯤꯕ ꯃꯔꯥꯜ ꯑꯗꯨꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯑꯗꯨꯃꯛ ꯌꯥꯖꯩ꯫ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯊꯂꯝꯂꯒ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯃꯥꯒꯤ ꯃꯐꯝꯗ ꯊꯂꯝꯕ ꯅꯨꯡꯁꯤꯕ ꯑꯗꯨꯗꯤ ꯃꯌꯦꯡ ꯇꯥꯈꯤ꯫ ꯃꯁꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯈꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯔ ꯍꯥꯏꯖꯔꯒꯗꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯥ ꯅꯍꯥ ꯀꯣꯏꯅꯔꯕꯁꯨ ꯑꯩꯅ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥꯗꯨ ꯅꯠꯇꯕ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯨꯄꯥ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯊꯣꯛꯂꯕꯁꯨ ꯅꯨꯄꯥ ꯑꯅꯤꯃꯛꯅ ꯑꯩꯕꯨ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯕꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪꯅ ꯂꯦꯞꯀꯗꯕ ꯑꯃꯗ ꯂꯦꯞꯂꯒ ꯑꯃꯗꯨꯅ ꯐꯖꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯋꯥꯉꯥꯡ ꯉꯥꯡꯗꯨꯅ ꯊꯦꯝꯂꯒ ꯊꯥꯗꯣꯛꯄꯤꯈꯣ꯫ ꯑꯗꯨ ꯅꯠꯇꯅ ꯑꯃꯗꯨꯁꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯐꯥꯗꯨꯅ ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯀꯥꯏꯍꯟꯒꯅꯨ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯕꯣꯔ ꯄꯤꯔꯝꯂꯕꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯥꯛꯈ꯭ꯔꯤꯕ ꯃꯩꯆꯥꯛ ꯑꯗꯨꯗꯤ ꯀꯣꯟꯅꯊꯪꯗ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯐꯪꯂꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯊꯋꯥꯏ ꯄꯥꯟꯕ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ꯫ ꯃꯤ ꯑꯃꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯒ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯎꯠ ꯆꯥꯏꯕ, ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯇꯧꯔꯕꯗꯤ ꯃꯉꯣꯟꯗ ꯋꯥꯈ꯭ꯔꯤꯕ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯗꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯉꯣꯟꯗꯁꯨ ꯐꯪꯉꯛꯀꯅꯤ꯫ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯣꯠꯄ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯐꯝꯗꯗꯤ ꯑꯁꯨꯝꯅ ꯅꯠꯇꯕ ꯃꯃꯥ ꯃꯆꯥ ꯁꯦꯠꯅ ꯈꯥꯏꯅꯕ, ꯃꯇꯩ ꯃꯅꯥꯎ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯇꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯊꯣꯛꯍꯟꯅꯤꯡꯗꯕ, ꯇꯥꯅꯤꯡꯗꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯟꯅꯅ ꯃꯥꯡꯖꯧꯅꯅ ꯆꯦꯛꯁꯤꯟꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ꯫ ꯑꯋꯥꯕ ꯇꯥꯔꯕ, ꯑꯋꯥꯕ ꯅꯪꯂꯕ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯋꯥꯕ ꯑꯗꯨ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯊꯦꯡꯅꯔꯛꯀꯅꯤ ꯈꯪꯅ ꯀꯤꯅ ꯆꯠꯆꯔꯕꯗꯤ ꯅꯪꯒꯤ ꯇꯨꯡ ꯀꯣꯏꯅ ꯂꯦꯝꯍꯧꯔꯤꯕ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯑꯗꯣ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫